MEEOIBAGI CHATNA-LONCHAT ki WANGMADA Nupi anida Chathakhiba Thouong adu akan mamongda condemn tawi. Thongdok aduda CHENNABA khudingma khwaidagi wangba makhalgi chairak natraga capital punishment fauba PINABA leingakna hotnaba yaba hotnagani haina Chief Minister Biren Phongdorakli. Thongdok asigi matangda ngasi BJP leingak asiga puna chatminariba Minister amadi MLA singi oiba apunba mifam ama pangthoklaba matung ase Chief Minister gi Secretariat pangthokpa paugi mifam amada wafam ase Chief Minister na Phongdokhibani. Mifam aduda Chief Minister Biren makhatana hai laibak thiba thodok ama oina nauna viral chalakliba video asida chenariba mioi singi marakta hauzik faubagi oina mioi ani fagatpa ngamle makhatana su akanba mongda thizinduna chenaba khudingma khwaidagi awangba thaki chairak pinaba honagani. Thodok asi irang haurakhiba me thada thokiba thodok amani megi marida thokiba thodok asi megi tarani panda cycle police station da FIRE ama register tauki hairiba matam asida irang asiga mari lainaba case masing aduki mate yamkhibana case asi lokhatpada matam khara changkhibani adubu hauze case asigi chaba video evidence phanglabanina khudakta action lokhatuna thodok asida man accused ni haina chingnaba mioi ama ngarang phagat pangamle madugi matung tarakpada ngasi mioi amaga phagatuna puna mioi ani phare makhatana case asida chenaba khudingma maralgi matung inna chaba action lokhatkani haiki nakal amaromda hauzik thokliba irang asida Manipur thugaina ba honarakpa amadi khulai pairaga logi mayokta thabak chatharakpa khudingmak thengnanaba leingaki chaba security laire masida miyamna security personnel singna lambida sathok sasin da apanba pibigano Manipur thugaina ba amadi logi wangmada thabak tawrakpa khudingmak leingakna chana thengnaragani haina Chief Minister Biren makhathaki thokliba thogoksi yam thina nuaitaba haitare yam thina nuaitaba strongest term da kishugumba nupi angang da nattaba satpa lamsat befar yaugdaba sumaina nupi angang singda nattaba tahoidaba aikhoigi channabi launchat da yaurukdaba posito buje khoi nasi koi mayam phamma kanda strongest term da condemn tawi hairiba madudai da senari ba mi singu ngarang hek video do ligwara pade khoi kamaina ariba force energa thiba humbagi to honduna identify to na han bada video duki authenticity we khangna ba hona ba adu toba adu tawrakan dai khoi rami ama khoi suspected to be man accused man ne na chingna ba adu gumba podam khoi phare adu ngarang dagi dum continuously madugi yam heinous crime I term it crime against the humanity haina lowi khoi humanity gi mayok ta satha adu crime ne na lowi anu masi Manipur ki praja puna mangna condemn su tawri tawbum su toi masi yamna khoi da laibak thibani na lawi anu masi gumba si amon tawna damba taramba nung una hangtuoga madugi effort piraga evidence khomaga khwadi hena kanba punishment pinana ba even if possible capital punishment ba pinana ba ge khoi madugi masak matum langa ga khoi plead tawgani